Central Security Force and ESCORT TOURAGA JIRIBAM Dagi IMPHAL TAMNA LAKPA oil tanker truck AMASUNG LPG bullet truck SHINGNA KUKI PAIBA SHINGNA TOULEN KHUL and THOUKHIBA THOUONG adu Cocomi Maikei Dagi Akanba Maong Da Condemn Tourakli. Hiramasiga mari lainana Cocomi na thadarak picture mana hai Thodok adugi tekchak khudingmak Central AMASUNG state laingakna pufam thoi Manipuri gi lifeline oiriba National Highway asi driver singi mangfam onthokli Forup Kanglup Kayana Kundariba Lamdam Asigi Miyamna Sizinanaba Poche Purakpa Gari Sing Asida ambush tawba haibasi terrorist ki thawongi haibadu mayak seng na takle Fibamasi Yoraba Fauba Central AMASUNG Manipur laingakna tuminna yengduna leiba haibasi laibab tibani Ngarangi Thodok Asina Central gi Parbuda leiriba National Highway Production gi thabak asi thabak ta pangthok pangamdra haibadu takle Mikhal gi mangoinana asigumba kahenba Thodok tholokpa ase miyamna taraina lawfam thokte Nakal Amaromda, Manipur Legislative Assembly na suspension of operation extend tawdanaba lawkiba resolution adu center na endorse tawfam toi. Irang asi loishinaba khanabagi makutta Mikhalda ahenba meeting changduna leiriba ase yamna chumdaba thokselni. Matam kayagi mamangdage lamdam asigi miyam CSO kayana Highway Protection Force sambinaba takshinduna lakhiba adu thabakta pangthokadabani hainasu charol asina makhatana mari loinaba singe pawkhum chingsilakle.